Eikhoi iramda Manipur asida tongan-tonganba khundaminariba phurupsing I tinaba ichin inausing jelo phurupsing haibadi lamdam masida anganba matamdagi khundaminaraklaba indigenous people sing maming oina panba taragadi ahanbada tampak lamdamda khundariba mitei amasung mitei pangal ani shubada chinggi tongan-tonganba lamdam singda khundariba ani shubada tangkhul ahum subada kabui Mari subada Aimol, Manga subada Anal, Taruk subada Chiru, Taret subada Chothe, Nipan subada Inpui, Mapan subada Karam, Tara subada Koireng, Taragmathoi subada Kom, Taraganithoi subada Koibu, Taragumdoi subada Lamkang, Tara Mari subada Liangmei, Tara Manga subada Mau, Tara Taruk subada Maram, Tara Taret subada Maring, Tara Nipan subada Moyon, Taragmapan subada Monchang, Kun subada Purum, Kun mathoi subada Paumei, Kunithoi subada Rongmei, Kulhumdoi subada Tarau, Kun mari subada Thangal, Kun manga subada Gemini. Maitrabak asigi asengba I tinaba ichil inaw jelo phurup ngaktani. Matawasumna masida palliba Yelhoumi phurup kun manga asigi ahalgi matam oiraba imaleba kitamakta kathokpa ngamgadaba miyoising aduna thokpiraktuna Kangleipak Manipur asibu Machet kaya thukna thugage thorokliba yeknabagi khut asidagi kalhobana achumba khongthang oigani I tinadaba phurup kaya amana pognapam lamdam masibu thamoi singna nushibagi thamoi chenba yauramgadra Eikhoi irakta khundaminariba phurup kaya asigi marakta Eikhoi masengi marakta amaga yengthinariba yeknaba oirakliba asigi maramdi Eikhoi maselasi amaga punsindabadagini Eikhoi lingjen manadabagini Chanabi haibasidi Eikhoi miyoyubana semba ngaktani masigumba lengak sasona sidi lamdam masida khundaminariba indigenous people Eikhoibu usit thawaidabani Eikhoi isin inaw phurup kun manga asi amuktang punsinsi lingjen manasi haiba matang asida oithokloi yaroi haiba wahi asi haibiganu masida yaroidaba oithokloidaba amata leite Eikhoigi poknafam lamdam masida phurup kun manga asina ngakchagadabani Kudimmak asi semdokpa yai yadaba haiba karisu leite Iramda Manipur asi thengkhang kayarakta kangkhong chairaga ngasi phauba lakli Ningthau panba matamdasu adu mangai mikhan tawduna miyamna khanduna lengak semlabasu adu mangai karibu nungairibage haukhiba puari kaya amasu nainarubadasu lan tawnaba micham hatokpiba ngaktani haujiksu mangai micham hatpana lengak saswan tawriba mayam asi yengheiribra Hingliba ngasigi mit mamangna thukliba thaudok asibu saidangba sing asina Yelhoumi phurup Eikhoibu maru phangna muthatlage singnariba asini matang aswai sida laksaningbu wafam adudi ichin inaw I tinaba Yelhoumi phurup sing asibu amatu oina punsinduna khananainaba asinatana pambai amata leiroi tunggi mirongi asadi toklasi ngasi hingliba Eikhoi sing asina loisinaba khonasi India lengaki Maran mathum sing asi chadrabadi Eikhoi siradra miyoibasi apunbana pangalni apunbagi shaktamna imalebak asi amuktang kansi tunggi mirongi damakta mikha pondana achumba lambi achumba yumpham amuktang tholhausi nakana maromda atopa wari amatanga pusinjarake ngasi iramda Manipur asida maina chakliba asigi lamdam asigi ahanba maicham asi India lengak amadi Manipur lengak yauna Kuki militant singa taunakhiba su agreement asini masida wakhan chamam naraba miyamna asumna khalli madudi sugi militant masing asi lising ani ga chani asigi mathakta tha amada piriba senpham lupa lising tarukni sanglaba chahi kunmuk asida kuki militant sing asida piriba senpham asi pulapna paba taragadi karor sahum ga tara tarukka lak marifuni makhoina chingmai kaya ama kokthokhtuna popi kaya ama tharaga taliba senyam aduna Mamaniyam laba khulai kaya amasu laishilibani Masi tasengna haiba taragadi kuki militant sing asida piriba senpham mayam asi Eikhoi micham miyamdagi numagi chana thaknaba petrol diesel sakthong gas na singbadagi leingakna lokhatliba tax mayam asina pibani tasengna haiba taragadi makhoida piriba senpham asi Eikhoigi iran ithum ngaktani miyamdagi lokhiba ngaktani Lamdam masigi akhang ahi kaya amanasu haina balai Manipurgi kuki singna khundaba ching singda platinum marang kaina phangi asimasu nimphu ngangnei chumba lanbadi khangdre
platinum sing asigi mining contract asi modina adani da piningbagi lana si thokan bani manipur gi irang asida wahai amata ngang khidaba narendra modi na taraga nipan suba lok sabha gi bot khomba oina center na matam chana mieng changhobadagi manipur asibu kanma ngamli bani narendra modi gi wafam asi april gi tang mapan 2024 gi leibak pokpon nimit ki pau cheda irakhiba thenglakhi matawasumna lamdam asigi miyamna national party na minam mangangba kumhai sanafam oiba phambak ama oihenbana ngasigi chaina asi phanglibani lamdam asida chakliba maichaki maicham ama oiriba su asi hekkak trimakhaidi lairaba chingyagi akoibida tariba micham miyam sing asi hatpatuk loi su agreement asida yanariba lup asigi KNA gi chairman oiriba PS Hokip asi Myanmar gi mongloi khunda pokpani Nagaland gi Kuki Dolong haiba mafam aduda chawrakpani mama mapasu Burmese aduga amuksu ZRA gi chairman thangdeng pausu Myanmar gi ex MP ni wafam asida lakcheningba adudi karamna India amadi Manipur gi lengakna makhoi singa siga su asibu taunarem libano Eikhoi gi luchingba singi mawong mataw si amuktang khanthabiu National Party singa sida lengak asibu sinarubana ngasi Eikhoi na awaba gi saitheng asi phangli mikha ponne hingli masigi matungdagi sahi taragi mathakta leiba angang khudimak khulai paihenduna training tawkhibani hairi khulai anoba kaya amasu leishinduna paishinba horakhibani khudimak asi Manipur gi micham singda kapnaba oiramle ngasi Manipur asida mai chaliba sigi ani shuba maisham asina ing kumja 2022 gi September gi tang kulhumdoida lengak asina Manipur Gazette extraordinary phongdokhi wafam adudi sedun tribe chanbasing any mizo any kuki khudimak asi indigenous people ni haina lauthokkhibani wafam masi tasengna kuki officer kharagi thosil ngaktani masigi matung makhoina khudong chaba asi lauraga kumja 2023 gi May gi tang taraga humdoida United Nations da kuki singna semjin sajinba majority maitai sing asina minority kuki phurupta landarakpani haina memorandum pishin khiba laikhi paulana sandokhi kuki singna territorial council pinaba demand torakhi aduga matang asida paleba gazette asida mitop khandokpagi base year asisu 1961 oire haina ikhi Eikhoi miyam asi mit tanglaba na panglaba oina ukhiba yala masida haukrabani lebak asi kangkhong chairaknabagi haurakfam se asida thokliba order sing asina lamdam asida lanbung ama oiraknabagi machakni ing kumja 1951 gi March gi tang 38 phawbagi mamangda leiramba sing asi lamdam asigi oina indigenous people singni masigi matungda lakpa sing aduna lamdam asigi indigenous people sing natte haibasi May gi tang 2015 the house the pass toba laikhrabani ing kumja 1955 ta kaka kalekar commission na recommend tawkhiba si asengba indigenous kunmanga asigi mathakta ani hapchinduna kuntaret oikhi aduga ing kumja 1956 ta list oina phongbadana ani amuk hapchinduna kunmapan phongli khwaidigi nauna thokpa Ministry of Tribal Affairs na thokpa order na punna phurup kunthraga mari sure India amadi Manipur lenga ki sason tawriba sing asina lamdam asibu mathak makha onduna aranba maikaida puri wafam asi leibak miyamna lumna lofam thoi lamdam asigi haurakmi phurup kunmanga haibasidi lengdraba mayak singlaba wafam ni